oibisingna yamna khawrangna ngaijaba Ningol Chakouba kumai ngasidi lakle Ningol oibisingna phajaba fijet laiteng setuna harau tayamna mapam lamdam chatlagani haiduna khawrangna ngainari ngasi Ningol Chakouba ga mari lainana Ningol oibisingi tonganba punsi mahing khara Impact News na miyamgi mafamda pujarakli miyeng taminasi Chahi amada amuktang lakpa kumhai Ningol Chakouba Ningol oibisingna khawrangna ngaijaba kumhaini phajaba fijet laitengna Ningol gi phajababu amukka hena magul haptuna harau tayamba maithong ama puduna mapam lamdam chachaba kumhaini Ningol Chakouba kai laibiri no pochai sa yam laidi yakti Ningol Chakouba gi su yaure isa gi su yaure sum adum mayam setnari ba phige mukara ni smaina sum tawraga dum chat ke na khal mayam dagi hena ge na khandana budi yengni go no bu fi se mayam da hena fajaning bado mabung mokpa mama mapa loi unabagi nungai badidi aseng ba nungai bani Chakouba sayim da kaubi ba se kaudab su yaw ko kaudab sem nungai te du ga kaubi ba phang ba se sine ko ngai pam ja badi ko dokina di hai te da sam na dum iboi ba sina tawram ba do ai dum harauna lo ke khal sam na ko phani ma phi ma nuksina na saksa mina da du pam ibung ba sing sida chawba dokina kai sikom bagi se nam daba adum moina chamna pibirak pa do koina harauna dum lawjarak pa aduga sak chara ma harau samina raga ibung pai khoi bu nungsi jana ba utmin na ba do adugum ba do tawmina se na haininge mayam da su apokpa apokpi iche ichel amadi ibung ipana khoning kangkhatuna Ningol oibisingbu laklabara haina ngairamgani khanbada Ningol oibisingna kaya da langtatnaba ngamjaba athama haupuduna mapuroibisingna mapam lamdam tana thinbibada Ningol oibisingna pukning maka laamna haraujai Araibasingna harauba penjaba adubu laitaba kadai apokpa apokpi nauna kaina khraba mabu mopana enthokpiraba yumban bagi punsida khong thangjil haujaba kayade Ningol Chakouba numit asida thamoi sokna kapchai imana nawa hogolakoi matangje kaisu kuina naramje pungkha engka aina kapthoganda aina mi mai mi se phachana tai thoga aina kaptaba saraga aina imai mnakta ai nooga sangi pi maseran aina wasaki imana ai nungai tama mantuloi 1990 back February 13 da lai gidare ai bu Chakouba gi na haibu wani ko haibu su yaw e dubu mado ai gi thamoi da amat ya gi kana gum mari mata san dum lai tan ai gi thamoi de su ya ya ai lawe ai lang min de na ithanda taraba ithanda le ra matam sida di kayani pung jam nusi bai tare aduna sai ngamaktaba kaino ma sima degi share to minaning pa wari motai kaino ma da ithanda to thabaka kaino wari saraga sina phabra haibagi potsinga hojik yamna kaino to ba matam study tang khale na hawing de masi sukan kan de pung awda ngaw lang ba sat ba koi ba halaga ima ga nungai ba wari sabi ba imana maina sumle panina aigi pungsi tangkhai madu da hogi bani nupi nupai na samaj da koi pokpa se malem da taram banina masai se dai nupi singse koi yum palani handa ki Ningol Chakouba lak pa se sida aina manipuri ningong haida pijaning ba pangjendi khwai han hamada ai inau samela da mana madi mayam gi da mata katho abanina mana Chakouba kai doba mayek nai pasetana kai dogdana chapa phangdaba adagi magi mabung mokpa hinasu mabu yamna kiyena mauna woktana Chakouba yawo phangdaba se masi ayam nungai jade aduga manipuri nupi oibi singjigi punsi se ngahang laira amanamu loisanbi ngahra ijat manghanbi ngahra hatopi tobase masi ayamna tahoningde aduna mabung mokpa mapa oiba singsina karigumba Ningol Chakouba gi dakhina piba matamda imungi ibema adi iche akhoina ngasi nangona tawjariba dakhina se masigi mathaksida ai ngasi ba dumisidagi nupida atopa mi yeng jaroi nupi gi punchibu kannana ba hona bada thawai yauna hona jagi habagi dakhina siga loina na wasaka loina na pihanjani mapuroi bana chahi nauna huntoklam laba Ningolna machabu mathanungda chetna konjanduna tengthaje
haraoba nungai yaifaba awaba pendaba pumnamak asi punsillaga punsirol haibadu oiribani adubu Ningol Chakouba Numit asidi Ningol oibi sing khaktagi semlakpani hoi ai puroi balai ringai dadi Ningol Chakouba se ai gari parking bau thinbekna gari maksu lai kide khojuwa na hingakpani na adubu gari parking bau thinbi khopirakna adum mana aibu dum aigi nakanda chatpi khopidani dum tawbiye adubu ji puroi balai kidraba matungde ai Chakouba su chatsu chatre ngasi pau chatte joi Ningol Chakouba habisi Ningol ge damakte yamna harau ta yamba yamna kano tawba numini yam pukning ju nungsiba numit harau ju harau ba numit hoi harau bati harau yam bo khoina kaubi nin adu boy puro be mak sulai ta banina idi wakhan na pen bati yau jate adu bo ai isa isu gi mirak tin na ba simjin thaga pam gi mina launari ba ina khun masina taunari ba launari ba seli ba sahali ba mayam disu ai di laira banina ai di thandana aina yenga mapa sulai khidra banina ai yen makhoi gi maning thungna bu tau su ngamjade ai Ningol Chakouba na lakpada Ningol oibi kayana mawbung mapa amadi mama mapa oiba singa haurba chakle nama chaminarani amadi nungairba wari kaya saminarani haibagi wakhalda taramna ngairi adubu nakal amaromda igi mari kainagraba amadi laibak thihaurabi kayadi numit asida milu pirang sinthari adubu hingdabadi yade momon minokna milu pirang su khumdaba yade Masini punsi Impact TV bu yang biri bakwai punamakpu Impact TV ki maikai dagi Ningol Chakouba gi yaifa pauzal pizari camera person Aribam Nishi Sharma galoina na ai Pinky Okram Impact News